false kana gino. Don't blame to the peoples. Prasada taina gano. Prasa akuli gari thongin bhai adi ufangati logo thabni. But who made the road? Kana na jungle manung da reserve forest area da lambi semnoba. Ekoi na sembne. With the government. Miyamgi mating yaudana lengak amata na lengak longi thabak amata pangthopangam loi haina chief minister N Birena phongdokri wafamasi forest department sinduna Kanglatongbi-Kpi reserve forest ngasi pangthokiba mass street plantation drive ki thoramda chief minister N Birena phongdokibani thoram aduda chief minister N Birena high plantation drive asi ngasi ki asi tharaga mafam asida pangthokpa anirak subani miyamna amadi mari lenaba singna reserve forest area kanba matau tai Loinena mahausa khal kaidana ba upambi thasi reserve forest ki mafam singda lambi semliba si angak pafawi smugglers singi nuaina ba reserve forest area manung da lambi semlam libasi forest department amadi lenga ki official singna karigi thinghaudribano kuki frukcha sing asi India ki bona fide citizen ni atoba mapagi thawin sinna nungshi sanana leiminari ba kanglo furup singi marakta nuaina da ba thogalloisi Lokaina changlapa mitop sing aikhoigi marakta khunda leita hangumsi social media da kanglo furup naiba wafam sing phongdok pigano forest department amadi DC singna reserve forest protected forest marik chumna khangdoktuna amadi ningthizana classify tawduna logi matung ina mafam sing asida miyoibagi activities sing athing bathamsi haina chief minister na makhata ki reserve forest ki area si 1927 ki notification thokna 1961 the 40 square mile si tawre ona leirabasi madudagi lainga aga laiba ikhoi sina masidi ama ton yo bolambi sene aigi wase munmunna tabi ko natragadi social media da men manta da pangla lai khunda ba village to semse lambi sem ko dabni singi area da khulta ba leiba singi singsang tariba jaga du yowna na ba lambi sem ba that is a must koila saga dabni nuai ba lambi sem ko dabni but not inside the reserve forest. Reserve forest manung sida roina lambi semadi u tak tharaga tatak da hapa putorok no ai na koi di no ai tra dudi false kana gino don't blame to the peoples prasada taina gano prasa akuli gari thongin bhai adi ufangati logo thabni but who made the road kana na jungle manung da reserve forest area da lambi semnoba ekoi na sembne with the government plan yaudaba vision yaudaba Nanga ki aning bapa matoba adu ngasi akoi na prajada taina bya I'm sorry I think ngasi ude lambi ga maton ba hu do lambi se mari sang ta mi ukak ta mi ban tha ta mi koi hinda mi jungle loina preserve tau jena forest reserve forest ne thamaga lambi sem bada thing with video forest I'm surprised madu lambi pi bada ya ba pi government minister CM jo you know I'm surprised and I'm sorry my peoples Government policy the soy bani na khoi na na te inga sinu ge accept Ngasigi mass plantation drive adu the industry minister Nemcha Kevgan Pad KFN PD minister El Susindro Maite education minister DS Basanta Kumar MLA K Ravindro L Rameshwar amadi Kimnau Hawke Fiona Forest ki makok thongba official singsu sarugyaki